ꯍꯥꯟꯅꯗꯤ ꯌꯥꯝꯅ ꯅꯤꯜꯂꯝꯕꯅꯦꯕꯀꯣ ꯊꯥꯕ ꯃꯇꯝꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯃꯤ ꯑꯅꯤ ꯐꯝꯃꯤꯟꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯑꯃꯅ ꯉꯥꯡꯉꯤꯗꯣ ꯑꯃꯁꯨ ꯉꯥꯡꯖꯕ ꯃꯇꯝꯗ ꯁꯥꯎꯟꯁꯦ ꯂꯣꯟꯁꯤꯟꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯔꯪ ꯑꯃ ꯂꯧꯔꯨꯕꯅꯦ ꯑꯗꯒꯤ ꯁꯤꯒꯤ ꯔꯣꯂꯔ ꯍꯥꯏꯗꯣꯏꯅꯤꯀꯣ RK ꯇꯝꯃꯤꯗꯣ ꯀꯩꯕ ꯃꯤꯡꯗꯣ ꯀꯥꯎꯊꯣꯔꯛꯏꯅꯤ ꯏꯁꯩ ꯑꯃ ꯊꯥꯅꯤꯡꯉꯒ ꯍꯧꯅ ꯊꯥꯅꯤꯡ ꯇꯥꯔꯒꯁꯨ ꯗꯥꯟꯁ ꯇꯝꯒꯦ ꯍꯥꯏꯇꯥꯔꯒꯁꯨ ꯁꯣꯝꯗ ꯊꯤꯜ ꯂꯩꯔꯒ ꯊꯪꯅꯕ ꯔꯨꯝꯗ ꯅꯠꯇ꯭ꯔꯒ ꯊꯪꯅꯕ ꯌꯨꯝꯗ ꯅꯠꯇ꯭ꯔꯒ ꯊꯪꯅꯕꯗ ꯁ꯭ꯀꯨꯜꯒꯨꯝꯕ ꯂꯩꯔꯒꯗꯤ ꯑꯗꯨꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯗꯅꯀꯣ ꯍꯧꯖꯤꯛꯁꯦ ꯃꯌꯥꯝ ꯑꯩ ꯂꯧ ꯑꯃꯨꯛ ꯀꯨꯝꯕ ꯂꯥꯛꯑꯦ ꯑꯩꯈꯣꯏꯒꯤ ꯂꯧꯅꯦ ꯁꯣꯝꯗ ꯎꯔꯤꯁꯦ ꯑꯩꯒꯤ ꯇꯨꯡꯗ ꯁꯣꯝꯗ ꯂꯩ Hi guys, hꯧꯖꯤꯛꯁꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯅꯍꯥꯟꯒꯩ ꯑꯩꯈꯣꯏꯅ ꯑꯦꯗꯤꯇꯤꯡ ꯇꯧꯕ ꯔꯨꯝꯗꯣ ꯍꯧꯖꯤꯛꯁꯦ ꯔꯪ ꯀꯟꯅ ꯊꯥꯔꯤ ꯉꯁꯥꯏ ꯑꯌꯨꯛꯇꯩ ꯍꯧꯕꯅꯦ ꯑꯗꯣ ꯔꯪ ꯊꯥꯕ ꯍꯧꯕꯗꯤ ꯑꯩ ꯅꯪꯍꯧꯗ꯭ꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯊꯥꯕ ꯂꯣꯏꯁꯤꯜꯂꯛꯇꯣꯔꯦ ꯑꯗꯨꯒ ꯁꯥꯎꯟ ꯄ꯭ꯔꯨꯐꯁꯨ ꯁꯦꯝꯗꯣꯏꯅꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯂꯣꯏꯅꯃꯛ ꯂꯣꯏꯁꯤꯟꯗꯣꯏꯅꯦ ꯔꯨꯝ ꯑꯃ ꯁꯥꯎꯟ ꯄ꯭ꯔꯨꯐ ꯑꯣꯏꯍꯟꯗꯣꯏꯅꯦ ꯔꯪ ꯑꯃ ꯂꯧꯔꯨꯕꯅꯦ ꯑꯗꯒꯤ ꯁꯤꯒꯤ ꯔꯣꯂꯔ ꯍꯥꯏꯗꯣꯏꯅꯤꯀꯣ ꯁꯤ ꯔꯣꯂꯔꯁꯤꯃ ꯂꯧꯔꯨꯔꯦ ꯑꯗꯣ ꯁꯤꯒꯤ ꯔꯪꯁꯦ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯀꯦꯃꯦꯔꯥ ꯀꯥꯞꯄ ꯀꯥꯟꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯔꯪ ꯑꯃ ꯑꯣꯏꯗꯣꯏꯅꯦ ꯁꯤꯁꯦ ꯑꯗꯣ ꯃꯤꯁꯦ ꯃꯁꯛ ꯐꯖꯅ ꯊꯣꯛꯍꯟꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯑꯩ ꯃꯊꯪ ꯎꯍꯟꯖꯔꯛꯀꯦ ꯐꯖꯅ ꯊꯥꯗꯔꯦ ꯇꯧꯔꯦ ꯔꯪꯁꯦ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯔꯨꯝꯁꯦ ꯄꯨꯔꯥ ꯑꯅꯧꯕ ꯑꯃ ꯑꯣꯟꯊꯣꯛꯀꯗꯣꯏꯁꯦ ꯍꯣꯔꯦꯟ ꯁꯥꯎꯟ ꯄ꯭ꯔꯨꯐꯀꯤ ꯄꯣꯠ ꯆꯩ ꯍꯥꯞꯆꯤꯜꯂꯛꯈꯤꯅꯦꯕꯀꯣ ꯑꯗꯣ ꯁꯥꯎꯟꯗꯣ ꯄꯨꯔꯥ ꯐꯥꯈꯤꯗꯣꯏꯅꯦꯕ ꯑꯗꯨ ꯇꯥꯔꯗꯤ ꯏꯁꯩ ꯁꯛꯀꯦꯔꯥ ꯁꯥꯎꯟ ꯑꯃ ꯄꯥꯟꯒꯦꯔꯥ ꯏꯁꯇꯨꯗꯤꯑꯣ ꯑꯣꯏꯒꯦꯔꯥ ꯁꯤꯅꯤ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯌꯥꯎꯔꯤꯅꯦ ꯁꯤ ꯇꯣꯝꯅꯥꯎ ꯀꯣꯏ ꯑꯁꯦꯡꯕ ꯇꯣꯝꯅꯥꯎ ꯅꯠꯇꯦ ꯑꯁꯦꯡꯕꯗꯤ ꯔꯥꯖꯀꯨꯃꯥꯔ ꯑꯩꯈꯣꯏꯒꯤ RK ꯇꯝꯃꯤꯡꯗꯣ ꯀꯩꯕ ꯃꯤꯡꯗꯣ ꯀꯥꯎꯊꯣꯔꯛꯏꯅꯤ ꯔꯪ ꯃꯆꯨꯁꯤꯗꯤ ꯐꯖꯔꯦ ꯁꯤꯅ ꯅꯩꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯁꯣꯝꯗ ꯀꯟꯅ ꯑꯩꯈꯣꯏ ꯏꯅꯥꯎꯁꯤꯡ ꯃꯇꯦꯡ ꯄꯥꯡꯕꯤꯔꯤ ꯁꯣꯝꯗ ꯀꯟꯅ ꯊꯕꯛꯁꯦ ꯉꯁꯤ ꯄꯨꯔꯥ ꯂꯣꯏꯁꯤꯟꯒꯦꯅ ꯇꯧꯕꯅꯤ ꯋꯥꯗꯤ ꯋꯥꯅꯔꯕꯅꯤ ꯐꯝꯕꯒ ꯍꯧꯒꯠꯄꯒ ꯀꯣ ꯑꯗꯨꯒ ꯉꯁꯤ ꯂꯣꯏꯁꯤꯜꯂꯝꯃꯅꯤ ꯑꯗꯨꯒ ꯍꯣꯏ ꯆꯥꯛꯆꯥ ꯑꯗꯨꯝ ꯀꯥꯞꯄꯁꯦ ꯍꯤꯟꯖꯥꯡ ꯊꯣꯡꯕ ꯂꯣꯏꯔꯦ ꯍꯤꯟꯖꯥꯡ ꯊꯣꯡꯕ ꯁꯤꯗꯅ ꯍꯤꯟꯖꯥꯡ ꯀꯟꯅ ꯊꯣꯡꯉꯤ ꯑꯁꯣꯝꯗ ꯀꯟꯅ ꯁꯦꯟ ꯊꯕꯛꯁꯨ ꯌꯧꯔꯤ ꯁꯣꯝ ꯅꯥꯀꯟꯗ ꯍꯤꯟꯖꯥꯡ ꯊꯣꯡꯕ ꯂꯣꯏꯁꯤꯜꯂꯦ ꯍꯥꯎꯗꯤ ꯍꯥꯎꯔꯅꯤ ꯈꯥꯕꯩꯅ ꯑꯝꯇꯪ ꯌꯦꯡꯁꯦ ꯐ꯭ꯔꯥꯏꯗꯦꯗ ꯍꯥꯎꯗꯤ ꯍꯥꯎꯔꯅꯤ ꯄꯣꯠꯇꯤ ꯅꯩꯔꯦ ꯇꯩꯃꯅ ꯅꯥꯟꯅ ꯊꯣꯡꯖꯜꯂꯦ ꯆꯠꯀꯤꯅꯤ ꯍꯣꯏ ꯂꯥꯛ ꯂꯩꯔꯦ ꯑꯩꯈꯣꯏ ꯆꯥꯛ ꯆꯥꯕꯝ ꯁꯤꯜꯂꯤ ꯁꯣꯝꯗ ꯊꯕꯛ ꯂꯣꯏꯗꯣꯔꯝ ꯍꯧꯖꯤꯛ ꯒ꯭ꯂꯥꯁ ꯕꯣꯜ ꯍꯥꯞꯇꯣꯔꯦ ꯍꯧꯖꯤꯛꯁꯦ ꯁꯤ ꯐꯤꯁꯦ ꯇꯧꯔꯀꯥꯟꯗ ꯍꯥꯞꯄꯛꯀꯗꯣꯏꯅꯤ ꯐ꯭ꯔꯦꯝ ꯁꯦꯝꯃꯅꯤ ꯑꯌꯥꯝꯕ ꯂꯣꯏ ꯊꯥꯕ ꯂꯣꯏꯔꯦ ꯑꯌꯥꯝꯕ ꯂꯣꯏꯁꯤꯜꯂꯦ ꯑꯗꯣ ꯁꯤꯒꯤ ꯐ꯭ꯔꯦꯝꯁꯦ ꯍꯥꯞꯇꯣꯏꯅꯤ ꯁꯤ ꯐ꯭ꯔꯦꯝꯁꯦ ꯍꯥꯞꯄꯅꯦ ꯁꯥꯝꯁꯟꯅ ꯀꯟꯅ ꯐ꯭ꯔꯦꯝ ꯁꯦꯝꯃꯤ ꯁꯤꯁꯦ ꯁꯤ ꯀꯥꯞꯄꯁꯦ ꯃꯥꯁꯦ ꯌꯧꯗꯦꯕꯀꯣ ꯑꯗꯨꯗꯨꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁꯥꯅ ꯁꯦꯝꯊꯔꯦ ꯅꯪꯅ ꯀꯥꯞꯄꯤꯒꯗ꯭ꯔꯕ ꯌꯧꯗꯣꯏꯁꯦ ꯁꯤ ꯂꯩꯔꯦ ꯁꯤꯁꯦ ꯍꯧꯖꯤꯛ ꯍꯥꯞꯇꯣꯏꯅꯦ ꯁꯤꯗꯩꯁꯤꯗ ꯁꯤ ꯒ꯭ꯂꯥꯁ ꯋꯨꯜꯗ ꯁꯤꯅꯅꯦ ꯍꯣꯔꯦꯟ ꯁꯥꯎꯟ ꯄ꯭ꯔꯨꯐ ꯑꯣꯏꯍꯟꯗꯣꯏꯁꯦ ꯀꯥꯒꯤ ꯔꯤꯚꯥꯔꯕ ꯃꯌꯥꯝꯗꯣ ꯐꯥꯗꯣꯏꯅꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯦ ꯁꯦꯝꯕ ꯂꯣꯏꯈ꯭ꯔꯦ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯝꯅ
ꯑꯦꯛꯁꯄꯦꯟꯁꯤꯞ ꯑꯣꯏꯕ ꯃꯑꯣꯡꯗ ꯅꯠꯇꯕꯤꯗ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯔꯨꯝꯁꯦ ꯁꯨꯃꯥꯏꯅ ꯁꯦꯝꯕ ꯂꯣꯏꯁꯤꯜꯂꯦ ꯑꯗꯨꯒ ꯊꯣꯡꯁꯤꯗꯤ ꯁꯦꯝꯕ ꯅꯪꯍꯧꯗ꯭ꯔꯦ ꯊꯣꯡꯁꯦ ꯅꯦꯛꯁ ꯇꯥꯏꯝ ꯁꯦꯝꯃꯅꯤ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯁꯦꯝꯈꯤꯕ ꯀꯩꯅꯣꯗꯨꯁꯨ ꯂꯩꯔꯦ ꯑꯩꯈꯣই ꯁꯤ ꯃꯅꯨꯡꯗ ꯒ꯭ꯂꯥꯁ ꯋꯨꯜꯁꯦ ꯁꯤꯗ ꯍꯥꯞꯄꯤꯅꯦ ꯁꯤꯗ ꯒ꯭ꯂꯥꯁ ꯋꯨꯜ ꯍꯥꯞꯄꯤꯅꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯂꯩꯔꯦ ꯑꯗꯒꯤ ꯁꯤꯗ ꯑꯃ ꯂꯩꯔꯦ ꯁꯨꯃꯥꯏꯅ ꯑꯃ ꯌꯨꯡꯅ ꯑꯃ ꯍꯥꯞꯄꯦꯀꯣ ꯑꯗꯒꯤ ꯑꯃꯅ ꯑꯥꯗ ꯑꯃ ꯂꯩꯔꯦ ꯁꯨꯃꯥꯏꯅ ꯍꯥꯞꯄꯦ ꯑꯗꯣ ꯑꯩꯈꯣꯏ ꯔꯨꯝꯁꯦ ꯑꯗꯨꯝ ꯄꯣꯠ ꯆꯩꯕꯨꯗꯤ ꯈꯔ ꯌꯥꯝꯅ ꯏꯟꯁꯇ꯭ꯔꯨꯃꯦꯟ ꯉꯥꯛꯇꯅꯤꯀꯣ ꯁꯤ ꯂꯩꯁꯦ ꯁꯤꯗ ꯏꯟꯁꯇ꯭ꯔꯨꯃꯦꯟ ꯈꯔ ꯂꯩꯔꯦ ꯒꯤꯇꯥꯔ ꯂꯩꯔꯦ ꯇꯕ꯭ꯂꯥ ꯀꯩꯀꯥꯁꯦ ꯁꯤꯗ ꯂꯣꯏ ꯂꯩꯔꯦ ꯗ꯭ꯔꯝ ꯂꯩꯔꯦꯀꯣ ꯑꯗꯣ ꯁꯤꯗ ꯁꯤꯁꯇꯦꯝ ꯑꯅꯤ ꯂꯩꯔꯦ ꯑꯃꯅ ꯏꯁꯩ ꯅꯝꯕꯒꯤꯅꯤ ꯑꯗꯒꯤ ꯑꯃꯅ ꯚꯤꯗꯤꯑꯣ ꯑꯦꯗꯤꯇꯤꯡꯒꯤꯅꯤꯀꯣ ꯁꯨꯃꯥꯏꯅ ꯁꯤꯁꯤꯃ ꯂꯩꯔꯦ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯁꯤꯗ ꯇꯨꯝ ꯇꯥꯔꯦ ꯑꯩꯈꯣꯏ ꯑꯅꯤ ꯑꯩ ꯀꯩꯅꯣꯒ ꯂꯩꯃꯤꯟꯅꯩꯕꯀꯣ ꯁꯥꯝꯁꯟꯒ ꯂꯩꯃꯤꯟꯅꯩ ꯍꯧꯖꯤꯛꯁꯦ ꯃꯌꯥꯝ ꯁꯤꯁꯤꯅ ꯑꯇꯣꯞꯄ ꯅꯨꯃꯤꯠ ꯑꯃꯅꯦ ꯍꯧꯖꯤꯛꯁꯦ ꯑꯩ ꯌꯨꯝꯗ ꯍꯜꯂꯛꯑꯦ ꯑꯩ ꯌꯨꯝꯗ ꯉꯔꯥꯡ ꯍꯜꯂꯛꯄꯅꯦ ꯌꯨꯝꯗ ꯉꯔꯥꯡ ꯑꯩꯅ ꯉꯔꯥꯡ ꯍꯜꯂꯛꯄꯗꯣ ꯅꯨꯡꯊꯤꯟ ꯑꯣꯏ ꯃꯥꯜꯂꯦ ꯑꯩꯈꯣꯏ ꯏꯆꯥꯅꯨꯄꯥ ꯊꯣꯛꯄ ꯑꯃ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯏꯆꯧꯕꯒꯤ ꯏꯆꯥꯒꯤ ꯕꯥꯔꯗꯦ ꯌꯥꯎꯕ ꯆꯠꯇꯣꯏꯅꯦ ꯑꯩ ꯍꯧꯖꯤꯛ ꯌꯧꯔꯦ ꯀꯩꯅꯣꯒꯤ ꯃꯐꯝ ꯑꯩꯈꯣꯏ ꯖꯣꯌꯦꯜ ꯍꯣꯏꯒꯤ ꯌꯨꯝ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯄꯥꯁꯇꯔ ꯍꯣꯏꯒꯤ ꯃꯐꯝ ꯂꯩꯔꯦ ꯁꯤ ꯂꯩꯔꯦ ꯃꯅꯤꯡꯗ ꯂꯩꯔꯦ ꯁꯤꯗꯤ ꯊꯤ ꯍꯥꯎꯔꯦ ꯐꯖꯔꯦ ꯂꯧꯒꯦ ꯌꯥꯗꯦ ꯃꯌꯥꯝ ꯆꯥꯅꯔꯁꯤ ꯂꯣꯏꯅ ꯍꯥꯎꯔꯦ ꯀꯦꯛꯇꯨꯗꯤ ꯍꯥꯎꯔꯅꯤ ꯈꯪꯉꯦ ꯀꯦꯛ ꯆꯥꯎ ꯌꯥꯗꯤꯌꯦ ꯍꯧꯖꯤꯛꯁꯦ ꯈꯤꯇꯪꯗꯤ ꯊꯦꯡꯈ꯭ꯔꯦ ꯑꯩꯈꯣꯏ ꯕꯥꯔꯗꯦꯁꯨ ꯂꯣꯏꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯌꯨꯝꯗ ꯍꯜꯂꯒꯦꯅ ꯇꯧꯕꯅꯦ ꯁꯤꯅ ꯅꯨꯡꯗꯥꯡꯒꯤ ꯁꯤꯟ ꯕꯥꯔꯗꯦꯒꯤ ꯅꯨꯡꯗꯥꯡꯒꯤ ꯁꯤꯟꯅꯤ ꯁꯤ ꯂꯧꯔꯒꯦ ꯌꯥꯕ ꯆꯥꯕ ꯍꯧꯔꯦ ꯍꯧꯖꯤꯛꯁꯦ ꯃꯌꯥꯝ ꯑꯩ ꯂꯧ ꯑꯃꯨꯛ ꯀꯨꯝꯕ ꯂꯥꯛꯑꯦ ꯑꯩꯈꯣꯏꯒꯤ ꯂꯧꯅꯦ ꯁꯣꯝꯗ ꯎꯔꯤꯁꯦ ꯑꯩꯒꯤ ꯇꯨꯡꯗ ꯁꯣꯝꯗ ꯂꯩꯔꯤꯁꯦ ꯁꯤ ꯂꯩꯔꯤꯁꯦ ꯈꯣꯏꯗꯣꯛꯑꯒ ꯂꯩꯔꯤꯁꯤꯡꯁꯦ ꯁꯤ ꯑꯣꯏꯗꯣꯏꯅꯦ ꯑꯩꯒ ꯑꯩꯈꯣꯏ ꯐꯥꯗꯔꯒ ꯇꯝꯃꯤꯟꯅꯩ ꯑꯩꯈꯣꯏ ꯐꯥꯗꯔ ꯑꯥꯗ ꯑꯩꯒꯤ ꯇꯨꯡꯗ ꯂꯩꯔꯦ ꯂꯩꯔꯦ ꯑꯩꯈꯣꯏ ꯐꯥꯗꯔ ꯁꯤꯗ ꯂꯦꯞꯄꯤꯁꯦ ꯑꯗ ꯑꯩ ꯍꯧꯖꯤꯛꯁꯦ ꯑꯗꯨꯝ ꯍꯧꯖꯤꯛꯇ ꯂꯥꯛꯄꯗ ꯉꯥꯏꯔꯤ ꯊꯕꯛ ꯑꯌꯥꯝꯕꯗꯤ ꯉꯁꯥꯏ ꯑꯌꯨꯛꯅ ꯇꯧꯈ꯭ꯔꯕꯅꯦ ꯑꯗꯣ ꯍꯧꯖꯤꯛ ꯂꯥꯛꯄꯗ ꯉꯥꯏꯔꯤ ꯅꯨꯡꯁꯥꯁꯤꯁꯨ ꯌꯥꯝꯗꯤ ꯁꯥꯏ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯗꯣꯏꯁꯤ ꯁꯤ ꯂꯩꯔꯦ ꯁꯤꯁꯦ ꯉꯁꯥꯏ ꯑꯩꯈꯣꯏ ꯗꯥꯒ ꯑꯩꯈꯣꯏ ꯗꯥꯅ ꯉꯁꯥꯏ ꯑꯌꯨꯛ ꯁꯥꯔꯝꯕꯅꯦ ꯁꯤꯁꯦ ꯉꯁꯥꯏ ꯑꯩꯈꯣꯏ ꯗꯥꯅ ꯁꯥꯔꯝꯕꯅꯦ ꯁꯤꯗꯩꯗ ꯂꯧꯔꯤꯁꯦ ꯂꯧꯁꯦ ꯈꯔ ꯆꯥꯎꯕ ꯍꯥꯏꯇꯥꯔꯦ ꯁꯣꯝꯗ ꯈꯔ ꯀꯨꯠꯄ ꯑꯗꯨꯗꯤ ꯃꯌꯥꯝ ꯍꯧꯔꯒꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩ ꯂꯣꯏꯔꯦ ꯊꯕꯛ ꯂꯣꯏꯔꯒ ꯍꯧꯖꯤꯛꯁꯦ ꯀꯥꯔꯒꯦꯅ ꯇꯧꯔꯦ ꯉꯁꯤꯁꯦ ꯅꯨꯃꯤꯠꯁꯦ ꯃꯌꯨꯝ ꯆꯪꯁꯤꯜꯂꯛꯑꯕ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯍꯜꯂꯒꯦꯅ ꯇꯧꯕꯅꯦ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯑꯩꯁꯦ ꯀꯩꯅꯣꯗ ꯂꯥꯛꯄꯗ ꯉꯁꯤꯁꯦ ꯂꯧ ꯍꯤꯗꯥꯛ ꯈꯤꯇꯪ ꯀꯥꯞꯀꯦꯅ ꯇꯧ ꯑꯩ ꯃꯅꯤꯡꯗ ꯄꯝ ꯄꯨꯔꯤꯁꯦ ꯁꯤ ꯇꯧꯔꯒ ꯑꯩ ꯃꯅꯤꯡꯗ ꯎꯔꯤꯕ ꯑꯩꯅ ꯉꯔꯥꯡ ꯊꯕꯛ ꯁꯨꯔꯝꯕ ꯑꯦꯔꯤꯌꯥꯗꯣ ꯑꯗꯣ ꯉꯁꯤꯁꯦ ꯈꯤꯇꯪ ꯍꯤꯗꯥꯛ ꯀꯥꯞꯊꯣꯛꯀꯦꯅ ꯇꯧꯕꯅꯦ ꯑꯗꯨꯒ ꯉꯁꯤ ꯁꯝꯄꯣꯠꯁꯨ ꯈꯣꯏꯒꯅꯤ ꯍꯧꯖꯤꯛꯁꯦ ꯅꯥꯄꯤ ꯍꯤꯗꯥꯛ ꯀꯥꯞꯄ ꯂꯣꯏꯔꯦ ꯑꯗꯨꯒ ꯍꯥꯄꯨ ꯀꯟꯅ ꯈꯨꯟꯗꯣꯛꯏ ꯍꯧꯖꯤꯛꯁꯦ ꯂꯩꯈꯣꯝ ꯆꯣꯡꯉꯦ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤ ꯂꯥꯛꯑꯀꯥꯟꯗ ꯁꯤꯐꯥꯎꯕ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯁꯝꯄꯣꯠ ꯈꯣꯏꯕꯁꯨ ꯂꯣꯏꯈ꯭ꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯂꯩꯈꯣꯝꯗ ꯊꯕꯛ ꯁꯨꯕꯁꯦ ꯑꯩ ꯉꯥꯅꯨꯁꯦ ꯍꯟꯗꯛꯀꯤ ꯏꯪꯊꯝꯊꯥꯗꯗꯤ ꯆꯞ ꯆꯥꯔꯅꯤ ꯍꯟꯗꯛꯀꯤ ꯂꯧ ꯇꯧꯅꯔꯛꯄ ꯀꯥꯟꯗꯣ ꯁꯤ ꯁꯦꯔꯤꯁꯁꯦ ꯃꯊꯪꯅꯤ ꯆꯥꯕꯒ ꯌꯣꯟꯕꯒ ꯇꯧꯊꯔꯛꯀꯗꯣꯏꯁꯦ ꯑꯩꯅ ꯚꯤꯗꯤꯑꯣ ꯅꯝꯃꯤꯕ ꯔꯨꯝꯁꯦ ꯃꯌꯥꯝꯅ ꯑꯍꯣꯡꯕ ꯎꯕꯤꯔꯝꯒꯅꯤ ꯐꯛꯂꯥꯡ ꯃꯆꯨꯁꯦ ꯍꯣꯡꯗꯣꯛꯈ꯭ꯔꯦꯕꯀꯣ ꯑꯩꯈꯣꯏꯅ ꯂꯥꯏ ꯊꯥ ꯃꯇꯝꯗ ꯍꯦꯟꯅ ꯃꯁꯛ ꯐꯖꯅꯅꯕ ꯑꯗꯨꯒ ꯁꯤ ꯃꯌꯥꯝꯁꯦ ꯑꯣꯏꯅꯅꯕ ꯍꯣꯡꯗꯣꯛꯈ꯭ꯔꯦ ꯑꯗꯨꯀꯥꯟꯗ ꯁꯥꯎꯟꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯟꯅꯗꯤ ꯌꯥꯝꯅ ꯅꯤꯜꯂꯝꯕꯅꯦꯕꯀꯣ ꯊꯥꯕ ꯃꯇꯝꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯑꯩ ꯃꯤ ꯑꯅꯤ
ꯐꯝꯃꯤꯟꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯑꯃꯅ ꯉꯥꯡꯉꯤꯗꯣ ꯑꯃꯁꯨ ꯉꯥꯡꯖꯕ ꯃꯇꯝꯗ ꯁꯥꯎꯟꯁꯦ ꯂꯣꯟꯁꯤꯟꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯈꯣꯜꯁꯦꯀꯣ ꯑꯗꯨꯅ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯏꯪꯈ꯭ꯔꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯔꯤꯚꯔb ꯗꯤꯂꯦ ꯂꯣꯏ ꯀꯛꯈ꯭ꯔꯦ ꯁꯤꯒꯤ ꯔꯨꯝꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯁꯥꯎꯟ ꯄ꯭ꯔꯨꯞ ꯑꯣꯏꯕꯁꯤꯒꯤ ꯑꯩꯈꯣꯏꯗ ꯀꯥꯟꯅꯕꯁꯤ ꯀꯩꯅꯣ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯈꯛꯇꯪ ꯅꯨꯡꯉꯥꯏꯕ ꯅꯠꯇꯅ ꯑꯇꯣꯞꯄꯗꯁꯨ ꯗꯤꯁꯇꯔꯕ ꯇꯧꯗꯕ ꯍꯥꯏꯇꯥꯔꯦ ꯏꯁꯩ ꯑꯃ ꯊꯥꯅꯤꯡꯉꯒ ꯍꯧꯅ ꯊꯥꯅꯤꯡ ꯇꯥꯔꯒꯁꯨ ꯗꯥꯟꯁ ꯇꯝꯒꯦ ꯍꯥꯏꯇꯥꯔꯒꯁꯨ ꯁꯣꯝꯗ ꯊꯤꯜ ꯂꯩꯔꯒ ꯊꯪꯅꯕ ꯔꯨꯝꯗ ꯅꯠꯇ꯭ꯔꯒ ꯊꯪꯅꯕ ꯌꯨꯝꯗ ꯅꯠꯇ꯭ꯔꯒ ꯊꯪꯅꯕꯗ ꯁ꯭ꯀꯨꯜꯒꯨꯝꯕ ꯂꯩꯔꯒꯗꯤ ꯑꯗꯨꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯗꯅꯀꯣ ꯑꯗꯨ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯏꯁꯥꯅ ꯇꯧꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯤꯡꯁꯦ ꯀꯅꯥꯝꯇꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯍꯜꯂꯔꯣꯏꯒꯦꯗꯤ ꯁꯥꯎꯟꯁꯦ ꯄ꯭ꯔꯨꯞ ꯑꯣꯏꯗꯣꯏꯅꯦꯕ ꯁꯥꯎꯟ ꯄ꯭ꯔꯨꯞ ꯑꯣꯏꯍꯟꯅꯤꯡꯕ ꯌꯥꯎꯕꯤꯔꯒꯗꯤ ꯃꯌꯥꯝ ꯄꯥꯎ ꯐꯥꯎꯕꯤꯔꯛꯑꯣ ꯑꯗꯨꯝ ꯗꯥꯏꯔꯦꯛ ꯍꯥꯏꯕꯤꯔꯛꯑꯁꯨ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯃꯈꯥꯗ ꯀꯃꯦꯟ ꯑꯣꯏꯅ ꯏꯕꯤꯔꯛꯑꯁꯨ ꯌꯥꯔꯦ ꯌꯥꯝꯅ ꯃꯄꯨꯡ ꯐꯥꯒꯗꯕ ꯌꯥꯝꯅ ꯐꯖꯒꯗꯕ ꯒꯥꯏꯗ ꯑꯃ ꯃꯌꯥꯝꯗ ꯍꯥꯏꯖꯒꯦ ꯑꯩꯒꯤ ꯃꯈꯥ ꯇꯥꯅ ꯊꯥꯒꯠꯂꯛꯀꯗꯕ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯡ ꯑꯗꯨꯒ ꯕ꯭ꯂꯣꯒꯁꯤꯡ ꯑꯗꯨꯒ ꯁꯤ ꯃꯌꯥꯝꯁꯤꯡꯁꯤꯗ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯐꯖꯅ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯁꯕꯁꯀ꯭ꯔꯥꯏꯕꯁꯨ ꯇꯧꯕꯤꯔꯝꯃꯣ ꯃꯌꯥꯝꯕꯨ ꯊꯥꯒꯠꯆꯔꯤ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯕꯥꯏ ꯕꯥꯏ